Melissagi mamangda mahakna ukiba nupado ningsinglai. Karigino, aida mahaki mangmangliba. Mangda mahakna mabukta scalpel na thinkibagi sinduga chap manana thoki. Mahakna mabukta thinke taubaga Stephen-na mangondagi scalpel nu munduna mahaki mamita oina thinjinki. Stephen mamitagi I phanayamna chentharabasu soft voice da Melissa, nang si oiradi aibu ngakpiba ngamladra. Melissa masagi mangdu ningsingluraga masagi belida paiduna yengi. Tasengmadi numitto Melissa so mahaki angang khaw mapada thinkiba nate. Masamaksu gynecologist doctor ama oibada scalpel sizinaba yamda hai. Body part singi laifamsu phajana khangi. Mahakna masagi mabukta marirak thinkibani. Important body part singdadi amata sokide, womb su sokide. Matamduda fetus tu yamna ka hena swell tawdribanina sokloidaba lower abdomen gi mafam kharadi laiki. Mahaksu masa pungpha jingai Japan da laikibana aying asa khenaba yamna laiki. Maram asina angang du matomda abort tawgi phawba tawramlabani. Laibak phabadagi angang adu hinghobani. Mahaki haukiba chahida wrong partner choose tawrurabasu mahaki asengba angang dudi nuksidaba ngamde. Julie ga Stephen ga makhoi ani na nungaina laikibaduna aigidi apenba oire. Ai ahenba karisu pamde. Adubu aingonda mahaki laman amadi tole. Angang oiringai mayam mamangda ikaibadagi mahakna kanbikiba. Aina wasakle matang jabada aina soidana singani. Somda hospital manungdani Stephen gi oi thangba mamita yesiliba guest tu hangtokpa numitni. Julina mahaki mamita machin tumba brush na langbadagi Stephen mamita ngurabani. Medical technology na chawkhalakpadagi treatment kaya tawraba matung mahaki apunba eyeball dudi kanba ngamhawi. Cornea di mathau tawkhidre. Laibak phabadi numit kharanida kanagumba amana Stephen da cornea donate tawrakhi. Numit sina mahaki oi thangba mamitu makha tana ugani uroi haiba khangadawribani. Medical staff amana Stephen bu ngaktuna phamhali. Makokta thane yeliba gas layer do tapna lauthorei. Lairiba mayamdo makhol amata thokta loina ngakna yengnari. Gas to lauthokpa loibaga Stephen mamitu tapna pangthorei. Doctor na right eyes to khumjinduna left eyes na yenghali. Si mayek singna ubra. Ure. Mayek singna ure. Mayamduna, congratulations on your recovery, Mr. Stephen. Stephen na amok matomta mamito nama uisinduna yengba sanay. Aigi wakal na rakhangde. Oi thangbusina hena sengba male. Auba minadi chawrap na yengbada mit anido manana ui manak nagsinduna munna yenglabadi oi thangba mamito na signing kaba magun leiba heli. Steng na hairabada left eyes to na right eyes tagi dark deep oina langthokpa phajaba heli. Doctor aduna hojik nasada nungaitaba kari phawe. Stephen so thongnang manakta changsinduna mapan gi sangsar du yengi. Mamit animak chap manana light to detect toba ngami. Stephen na manakta lairiba assistant aduda yengduna aingonda cornea donate tawkhiba mido kaida lekhrage. Ai samakna mabu thakachage. Mapandagi familiar oiba nupi gi khonjelda thagatrasu yarni Stephen. Aigi thawaida natana hakchang pumnamak nangine. Nangna seasoning matamda seasonabiyo. Stephen nganglakliba nupidu masak ude kaida lei haina makoktu cheplaga yengi. Leiriba assistant mayamduna lambi piduna nupidu roomduda changhalai. Julie 6 switch shelaga changai. Julie gi left eyes to gas na yeshili. Mid mapada blood tairambadagi kangkibagi churaga leibasu ui. Chap tinglamba Stephen gi pisumdu khara subchinduna. Nangnara aingonda cornea transplant tawrise. Julie ka aduda leiriba
medical staff amasung assistant mayamdo mapanda thokro haina ingit tawrami. Makhoi thokibadagi pungchik chikna makhoi ani khakta laihawi. Julie jangsin-duna Stephen ki manakta phami. Stephen, punamak aigi irale. Nangna aingonda longningba revenge tawbada ai haraungna yajage. Hojikti yengo. Nangi mitto hanadagi phajaba yamna hele. Adu oiradi nangshu phajathokpa heledana. Stephen masadu kharadi choktarabani fuk hogalaga. Ai nangi cornea se siznabagi mahot mit tanglaga leibane hena phaye. Doctor! Stephen champal tongduna thoki. Julie su yamna kisinaba khonjelda. Stephen, nangna haido kaino? Nangmuna khallaba. Nangna Melissa ga thengnabada nangi mitna matangina mahakna nangbu pambidradi kamdongni. Stephen masa khara sonbaga Julie na mangonda cornea donate tawrakpagi mai yengduna Melissa palakpada khud hek thabadi ngamde. Mahak thongjil mapanda amuk leptuna makoktu laithorai. Nang Melissa gi maramda kari pautai. Julie nokmi tawduna hogalai. Pocket-dagi photo khara lauthoraktuna Stephen da pige haina changsilai. Aisu khangi nangna mahakbu yamna miss tawramgani haiba. Nangi thamoida mahaki masaktabu uninglamgani haibasu ai khange. Photo singse aingonda kanagumba kharana tharakpane. Mahak hojik Japan da lai haibane. Julie na makhut tingthoraktringai Stephen na yamna thona photo singdo munduna yengi. Photo singdo Melissa gi ngangtani. Photo duda Melissa na cherry blossom da yengduna wheelchair da phamlaga lei. Photo duda mahak na ayu nungthil ahing matam amata oina miss tawduna ta leiba nupidu ukhada phamlaga lei. Cherry trees tugi mana kaya su keli. Petals kaya duna mahaki mamita changlage matagum keli. Mahaki masadusu hanadagi yamna pasin na ui. Active oiba mamito natana masa pumba chokthana ui. Ukidraba saktamdo ngasidi photo da uba phangle. Masadu excited oibagi mahot saupa henmanbana mamito ngangkhalai. Julie na Stephen emotional oirakpadu uraga masadu sauningna khutum tasili. Soft voice da aina pau tabada mahak kanagumba amagi loinabi oikre haye. Mahak angang khaw yaudabana angang amasu yoe haibane. Angang dusu yamna apikpane. Chahi pharam khiroi. Stephen yamna thuna response pirai. Aina halakpaga nangi cornea se nangoda mu pirakani. Si hairamlaga karisu thinthaba tawdana kadudagi chenthoki. Yangna chenkhiba nupado uraga Julie thongjil mapalda leptuna pisumdo araibida sukkatlaga yengi. Stephen, aina nangidamak wakiba adugumna nangna phangsu phanglaroidaba mahaki wabada mitse pena yenge. Stephen hospital gown du hongtoktuna mahaki company da lai. Mahakna thajaba subordinate mayam kokhatuna study room da laknaba hairami. Melissa na cherry blossom photo singdu projector tawraga kapthoklaga yengi. Stephen na photo singdu da point tawraga order tawrami. Sida urise aigi nupi Melissa gi photo ni. Fangbo source ki matung ina mahak hojik Japan da lai. Nakhoi mayamna mafam masida chatlaga mahak pu thikadabane. Nakhoi na mahak pu hek phangbada aingonda call tawrakadabane. Aine samak lakani. Mongonda nakhoi lai haiba khanghaloi. Yes sir. Utopia district ki suburb amadani ching amadi pukri pa na ikoi koisinna leiba bila amagi mamangda red car ama tapna thaujilaktuna khami. Julie makhutta purse macha ama paiduna car dudagi kumtharai. Upliba black glass tu lauthokduna akoibadu yengi. Khongthang tapna thangduna yard tu da changsilai. Yard adugi mayaida cherry tree ama hawi. Melissa u makhada baby cradle da hipliba macha duda laknaduna lulabi saklami. Sigumba warm sinsina Julie di hana amata khanba ngamde. Julie Melissa gi manak yoraklabada yamna odd oiba khonjalda
Mafamse yam ingi ko. Michik miracle so amata tade. Nangdi phana haina bu choose story ne. Melissa su mahaki khonjal du tai, makok su nongkalakte, cradle haibu su lepte, nausum su sakli. Julie mahaki manakte changsinduna, Melissa gi opposite phami, cradle da leiriba angang du da yengi. Matthew se yam phai. Mahaki macha su natabasida, mahakna angang asibu yamna nungsina yokpirise. Amuka so Karigino nangna namit animag chap manana dum leiriba. Melissa na nangna yengbada chap manaba malabaso aigi oithangba mise sungu udrabane haiba khanglaba natra. Julie Melissa gi mit tuda yengi. Mahakna yengbada left eye du hana gumna chap manai. Julie amuka munna yengi. Hanadagi kitang dal oi haibadi khanglai. Mahakki mitki pupils ta focal length leitrabani. Julie napan kana hojikti nang su phajana santi leina hingba yarani. Nang na midone tawkhibadagi Steben su nungaina hingkhre. Hojikti mahakna aibu mikup khudingi yengduna leiribane. Mahakna aise yamna phajathoe hai. Nongma haiba matamse mahakna ai yengbada konade. Mahakna Melissa da kalak na bahay rabaso, Melissa na de mahakna nganglibado thawoy na taramde angang do da yengdo na layrami. Melissa cradle do tap na hay do na. Nakoy ani hojikti nungay na layraba natra. Ay nando ne tawba ni hay na so nang na haydo bigano. Mahakna ibu nungsida hayba ay khangi. Aduna ay gi cornea ni khang na di mahakna soyda na lawthokki hayrakani. Mahakna one eye blind oibada ay pamde. Julie na nang na haydra sukhangi adudi ay nang dong no bangmana di. Matthew shopping tawruraga halakpani yarta masanan ba car ama khamnaga leirambadu ubada manungda kanna chensilai. Julie leppadu uraga Melissa gi mamangda leptuna. Julie nang sidaga daw balak libano. Julie yamna hangoina nupadu da yengi. Aidi aigi je unaba lakjabane. Aina mapam sida laklaga mahak unabada nangna tingbagi maram karino. Matthew na thongda makhut thinduna. Nang mapam asida aikhoina welcome tawde. Yam thuna hankibana phani. Nakhoigi sigumba yum macha masu sida aina leiningamgani haina khanbra. Hairamlaga yamna thuna chatki. Matthew makhu makha tana kunthaduna. Melissa, nang gari su tawdabra. Nang mataw karamna mahak ka amuk pau phawnaruino. Melissa light smile amaga loina na. Aikhoy anina baby care da chaluba numituda mahak na ibu ukhibane. Aikhoy gi matung ina duna leiphamse mahak na khangkiba oiramgani. Aigi punsina nungai na leibra leitabra haiba yengsinba laklibane. Aina nungai basina mahakki nungai tabane. Matthew na dangi oithangwa mito anaba phawribra kai nungai taba lege ai hidak hapake ko. Matthew na mahakki room dagi eye drop ama puthoraktuna mamita happy. Matam khara leiraga nangisu cornea amuk transplant tawse. Cornea yaudir haiduna cheksindaba tawgunu ko. Natrabadi nang amuk hana uba phangbugi chance mangkiba yai. Ai kaisu khandreda. Mit ama uribasina aigidi enough oire. Nang aigi oithangba mitsida munna mukta yengune. Ye thangbasiga khetnai haibada khangbra yengo. Matthew mahakki mamitta munna yengi. Kaisu khangba ngamdeda iman manaye. Songise langthokpadi khajiktang wale. Tasengna mit ani sida khetnaba malai. Putho hairabadi ngambusu yai. Matthew gi wakalda Melissa gi mamise yam phasai. Magomna mamit phasaba nupi ai amuk to ukidre. Melissa su macha duda amuk yengduna angang sigi mamise mapagomna yamna phasai. Melissa na karigi Steben na mamit utraba matamda mateng pangliba. Tasengna Julie na Melissa bu thiraga phangkiba nate.
ꯁ꯭ꯇꯦꯕꯦꯟꯅ ꯃꯤꯠ ꯎꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯦꯂꯤꯁꯥꯅ ꯖꯨꯂꯤꯗ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯪꯂꯥꯛꯅꯕ ꯅꯨꯃꯤꯠꯇꯨꯗ ꯖꯨꯂꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯁ꯭ꯇꯦꯕꯦꯟꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯃꯍꯥꯛꯅ ꯈꯪꯂꯛꯄꯅꯤ꯫ ꯃꯉꯣꯟꯗ ꯁ꯭ꯇꯦꯕꯦꯟꯒꯤ ꯂꯃꯟ ꯇꯣꯟꯕꯗꯨ ꯁꯤꯡꯕꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯂꯦ ꯈꯟꯕꯗꯒꯤ ꯗꯣꯅꯦꯠ ꯇꯧꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯕꯦꯟꯗ ꯈꯪꯍꯟꯕ ꯄꯥꯝꯗꯕꯒꯤ ꯖꯨꯂꯤꯗ ꯄꯥꯎ ꯐꯥꯎꯈꯤꯕꯅꯤ꯫ ꯃꯦꯂꯤꯁꯥꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯦꯊ꯭ꯌꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯃꯦꯂꯤꯁꯥ, ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯇꯤ ꯊꯥ ꯌꯥꯝꯂꯛꯑꯦ, ꯃꯤꯡ ꯊꯣꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ꯫ ꯃꯦꯂꯤꯁꯥꯅ ꯑꯩꯗꯤ ꯖꯦꯛ ꯀꯧꯅꯤꯡꯉꯦ꯫ ꯖꯦꯛ ꯍꯥꯏꯕ? ꯍꯣꯏ, ꯑꯗꯨꯝ ꯐꯖꯩ, ꯀꯧꯔꯁꯦ ꯑꯗꯨꯒꯤ ꯃꯤꯡꯗꯣ꯫ ꯋꯥ ꯉꯥꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯦꯊ꯭ꯌꯨꯅ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇꯒꯤ ꯔꯤꯡ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯍꯨ ꯅꯥꯝꯃ ꯃꯈꯥꯗ ꯊꯝꯗꯨꯅ, ꯃꯦꯂꯤꯁꯥ, ꯃꯦꯔꯤ ꯃꯤ, ꯅꯪ ꯑꯃꯗꯤ ꯖꯦꯛꯀꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯦꯌꯔ ꯂꯧꯒꯅꯤꯌꯦ꯫ ꯃꯦꯂꯤꯁꯥꯁꯨ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯆꯤꯡꯅꯔꯒ ꯂꯥꯛꯂꯕꯅꯤ꯫ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯅ, ꯃꯦꯊ꯭ꯌꯨ, ꯅꯪꯅꯁꯨ ꯈꯪꯉꯤꯗꯨꯅꯤ, ꯑꯩꯗꯤ ꯅꯥꯝꯃ ꯁꯣꯏꯔꯕꯅꯦ꯫ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯅꯪꯒꯤ ꯑꯗꯨꯒꯤꯗꯤ ꯑꯩꯉꯣꯟꯗ ꯃꯥꯏꯟ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ, ꯃꯦꯇꯔ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯂꯧꯗꯦ꯫ I love you, Melissa, more than anyone. ꯃꯦꯂꯤꯁꯥ ꯃꯈꯨꯠꯅ ꯃꯆꯤꯟꯗ ꯊꯝꯂꯒ, ꯃꯦꯊ꯭ꯌꯨ, ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔꯗꯤ ꯄꯤꯌꯣ, ꯑꯩ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯍꯣꯏ꯫ ꯁꯣꯟꯗꯅ ꯁ꯭ꯇꯦꯕꯦꯟ ꯃꯁꯥꯃꯛ ꯌꯥꯎꯅ ꯖꯄꯥꯟꯗ ꯆꯠꯈ꯭ꯔꯦ꯫ ꯃꯤ 200ꯃꯨꯛ ꯄꯨꯗꯨꯅ ꯊꯥ ꯑꯃ ꯆꯪꯅ ꯖꯄꯥꯟꯗ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯖꯄꯥꯟꯒꯤ ꯃꯐꯝ ꯈꯨꯗꯤꯡ, ꯀꯥꯆꯤꯟ ꯀꯣꯌꯥ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯤꯔꯤ꯫ ꯄꯩꯁꯥ ꯌꯥꯝꯅ ꯊꯥꯗꯗꯨꯅ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯐꯥꯎꯕ ꯂꯧꯔꯝꯃꯤ꯫ ꯆꯦꯔꯤ ꯕ꯭ꯂꯣꯖꯝ ꯍꯧꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯝꯗꯨꯅ ꯃꯦꯂꯤꯁꯥ ꯂꯥꯛꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯉꯥꯏꯔꯤ꯫